Hairang Leirang Channel na mayamgidamakta pujarakliba Phungawari Marup Kainaba. Thaina mamangayda China laibaki sahar amada yamna lairaba nupa macha ama lairami. Magi maming Luchun Kawi. Sahar gi lambida bikyani bana magi amatta ngairaba pambay oirami. Luchun pokpadagi mamit animak uramde. Ma mitang mani aduna mama laikhidraba matung nongma nong nungchit yamna kanba ahing amada mapana mayumdagi sahi taruk khaktang suriba Luchunbu tanthokpikhirami. Mapana haikiba wahai nangdi karisu kanaba ama natre nangi laifamdi yumsida laite pitribigi mafam amada nangi laifam thijaru. Wafamdu ningsing duna kap duna Luchun nongju ahing akhak arau maraktuda mayumdagi thoraktuna magi marup fen kauba hui aduga loinana chatkirami. Fenna matam pumbada magi marup Luchunbu matomta thadoklamde. Lambi phattaba akut atong leiba mafam oiragadi managanda tonghallaga lanthokpirami. Luchunna masa ngamda khota yauduna bikyaniba ngamdrabadi fenna makok yunglaga makong ani mathakta thangatuna circus kumna uttuna miyamdagi paisa kharadi phangnanaba hotnarami. Luchunna mayum thadoklakpa chahi mari haijalakli adubu magi leifam tangdangba ama leiramde. Nongma mana fenga loinana ukhongda yareklami. Ahingduda Luchungi mamangda lai chanu ama laklaga kauduna hanglami. Nang aibu ubra aidi karamna ugani mitti udana Luchunna khumlami. Aidi khangludre nang warauganu haina lai chanu aduna hairakpada Luchunna karisu waraujadi aigi mitsi uba ngambagi pambay amatang pibiramu haiba wafamdu tabada lai chanuna hairei. Haujikti madu yadri nangi karmagi matung inna mahi phangakadabani adumakpu ai nangonda sakti amadi piramge. Nangna ahanba oina afaba karma ama tawba ngamlabadi mamit uba mina akhangba mafamdu mamit usillaga phajana laksinba ngambagum nangsu ngamgani hairamlaga chatkirami. Luchundu mamangda yamna haraurami adubu mangphaunaraba matungdadi karisu phangdana karisu oidabagum tawki. Mana bikyani runaba fenga loinana lambida saisuduma susuduna chatpada bikyari amana hairakpadu Luchunna taki. Kana oirabano paisa amadang hapiramu. Wafamdu tabada Luchunna mirugi manakta changduna leplaga aisu mit udaba bikyari amani hairabada niraduna hairei nangdi naraibaktum phari chatpasu ngamli aidi mitchu ude khongsu tei. Wafamadu tabada Luchunna nungaitraduna magi furit khawda yauriba paisadu lauthoklaga thadabada niriba nupaduna paisa tabagi makhol tabada aphing aphai tawduna madu khullaga magi patraduna hanjillaga Luchunda harauna makhut ani thangatuna ashirbat pirami. Luchun nupadudagi khajiktang lankhatuna chatpada mamitta mangal ama phangbagum magi thamoida phauраklami. Mana numit chupa ama niruraba matungda numit takidaure haina asum chatkibada akaiba mandir amada thunglare. Mandirduda marakta bikyari sing adumak leklami. Numitudasu khara laibagi nasol Luchunna tarami. Mana magi segairaba fi kharadu thaduna hek phamthabaga hanubi bikyari amana manakta changsilaklaga hairei. Aidi yamna sole niba chatpasu ngamdre. Yasida karigumbi amatta taraktaba numit humni surakle. Nangi chananaba chapot ka leirabadi aingonda khajiktang pijau haina nirami. Maduda Luchunna numit chupa ama sada thaktana niruraba matungda magini amadi fengini haiduna purakpa tangang amakhak adu pithokirami. Maduda hanubiduna harauna lauraga hauna chabagi makholdu tabada Luchunna khallami. Aina mit uramba thoklabadi aram khaurangna leiramlaba hanubisina charibasi
ꯎꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯋꯥꯐꯝ ꯀꯌꯥꯁꯤ ꯈꯜꯂꯨꯕꯗ ꯂꯨꯆꯨꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯈꯤꯕꯗꯨ ꯃꯁꯥꯅ ꯈꯥꯝꯕ ꯉꯝꯈꯤꯗꯦ꯫ ꯐꯦꯟꯕꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯍꯤꯞꯊꯈꯤꯕꯒ ꯃꯃꯤꯠꯇꯨ ꯎꯕꯒꯨꯝ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯨꯆꯨꯟ ꯂꯥꯏꯆꯅꯨꯒꯤ ꯋꯥꯍꯩꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯨꯝꯒꯗꯧꯕ ꯃꯥꯜꯂꯦ ꯈꯟꯖꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕꯤ ꯍꯅꯨꯕꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ "ꯑꯕꯣꯛ, ꯉꯁꯤ ꯑꯍꯤꯡꯒꯤ ꯊꯥꯖꯁꯦ ꯀꯣꯏꯔꯪꯅꯩꯀꯣ" ꯍꯥꯏꯅ ꯍꯪꯕꯗ ꯍꯅꯨꯕꯤꯗꯨꯅ "ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯀꯣꯏꯔꯤꯕꯅꯤ" ꯍꯥꯏꯔꯛꯄꯗ ꯂꯨꯆꯨꯟꯅ ꯃꯥꯅ ꯍꯥꯏꯕꯗ ꯆꯨꯝꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯍꯤꯡꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗ ꯃꯁꯥꯗꯨ ꯆꯔꯥꯝ ꯆꯗꯠꯅꯗꯨꯅ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯌꯨꯡꯂ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯂꯝꯗꯦ꯫ ꯌꯥꯝꯅ ꯃꯁꯥꯗꯨ ꯆꯣꯛꯊꯕꯗꯒꯤ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯦꯟꯕꯤ ꯑꯃꯅ ꯃꯆꯤꯟꯖꯥꯛ ꯊꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨ ꯐꯦꯟꯅ ꯎꯕꯗꯒꯤ ꯆꯣꯡꯁꯤꯟꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯂꯨꯆꯨꯟꯗ ꯄꯨꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯅꯥꯟꯗꯨꯅ ꯌꯦꯡꯕꯗ ꯌꯦꯟꯅꯤ ꯈꯪꯕꯗꯒꯤ ꯃꯤ ꯎꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯐꯤꯅ ꯌꯣꯝꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯨꯗꯨꯅ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯒ ꯊꯥꯗꯨꯅ ꯌꯣꯟꯕꯗ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯂꯒ ꯂꯩꯕꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯆꯨꯟ ꯃꯈꯨꯠꯇ ꯄꯩꯁꯥ ꯈꯔ ꯂꯥꯛꯂꯦ, ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯕ ꯀꯣꯟꯅꯔꯅꯤ ꯈꯟꯗꯨꯅ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯂꯥꯛꯄꯗ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯎꯕ ꯃꯤ ꯈꯔꯅ ꯄꯩꯁꯥ ꯑꯃ ꯑꯅꯤ ꯇꯧꯗꯨꯅ ꯄꯤꯔꯝꯕꯁꯨ ꯌꯥꯎꯏ꯫ ꯑꯌꯨꯛꯇ ꯈꯔ ꯋꯥꯔꯨꯔꯕꯁꯨ ꯅꯨꯡꯊꯤꯜꯗꯤ ꯃꯥꯒꯤ ꯑꯐꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯅ ꯄꯤꯔꯝꯕ ꯄꯩꯁꯥꯁꯤꯡꯗꯨꯗꯒꯤ ꯆꯥꯅꯅꯕ ꯈꯔ ꯂꯩꯔꯒ ꯃꯥꯅ ꯂꯦꯛꯂꯨꯕ ꯃꯟꯗꯤꯔ ꯑꯀꯣꯏꯕ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯟꯗꯤꯔ ꯌꯧꯔꯒ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯦꯟꯒ ꯆꯥꯃꯤꯟꯅꯔꯒ ꯑꯍꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗ ꯃꯃꯪꯗ ꯂꯥꯏꯆꯅꯨꯗꯨ ꯂꯥꯛꯂꯒ ꯌꯥꯝꯅ ꯁꯥꯎꯅ "ꯅꯪꯕꯨ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯨ, ꯑꯐꯕ ꯀꯔꯃ ꯇꯧ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯄꯥꯞ ꯂꯪꯖꯕ ꯊꯕꯛ ꯇꯧꯔꯤꯕꯅꯣ? ꯄꯥꯞꯀꯤ ꯃꯍꯩꯗꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯒꯨꯝꯕ ꯀꯥꯔꯟ ꯇꯥꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯅꯃꯤꯠ ꯑꯗꯣ ꯎꯕꯒꯤ ꯁꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯐꯪꯂꯔꯣꯏ" ꯍꯥꯏꯔꯝꯂꯒ ꯂꯥꯏꯆꯅꯨꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯂꯨꯆꯨꯟ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯉꯔꯥꯡ ꯌꯦꯟ ꯍꯥꯠꯈꯤꯕ ꯃꯐꯝꯗꯨ ꯇꯥꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯅꯨꯄꯥ ꯑꯃꯅ ꯃꯔꯛ ꯃꯔꯛꯇ ꯂꯣꯛ ꯁꯤꯠꯊ ꯈꯨꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯏꯌꯥꯝꯕ, ꯁ꯭ꯋꯥꯏꯗ ꯀꯅꯥ ꯌꯦꯟ ꯂꯣꯏꯕꯒ ꯌꯥꯎꯕꯒꯦ? ꯉꯔꯥꯡꯗꯣ ꯑꯩꯒꯤ ꯐꯦꯟꯅ ꯇꯥꯟꯅꯗꯨꯅ ꯐꯥꯔꯒ ꯍꯥꯠꯇꯣꯛꯂꯨꯔꯦ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ ꯐꯦꯟꯗ ꯌꯦꯡꯕꯗ ꯐꯦꯟꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯉꯛ ꯅꯣꯟꯊꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯗꯣ ꯑꯩꯅꯤ꯫ ꯑꯩꯗꯤ ꯍꯛꯆꯥꯡꯁꯨ ꯄꯥꯡꯗꯦ, ꯁꯦꯜꯁꯨ ꯄꯥꯏꯗꯦ, ꯌꯦꯟ khara loiraga marum khara yen macha khara yonduna lenjabani." ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯂꯨꯆꯨꯟꯅ ꯍꯥꯏꯔꯝꯃꯤ, "ꯏꯌꯥꯝꯕ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯍꯜꯂꯔꯣꯏ꯫ ꯉꯔꯥꯡ ꯌꯦꯟꯗꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯩꯊꯦꯜꯗ ꯄꯨꯈꯠꯂꯒ ꯌꯣꯜꯂꯨꯏ꯫ ꯃꯗꯨꯗ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡꯗꯣ ꯑꯃꯠꯇ ꯀꯥꯏꯗꯅ ꯂꯩꯔꯤ꯫ ꯃꯁꯤ ꯄꯥꯏꯁꯤꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯄꯩꯁꯥꯗꯨ ꯄꯤꯈꯤꯕꯒ ꯂꯨꯆꯨꯟ ꯃꯃꯤꯠꯇ ꯃꯉꯥꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯂꯨꯆꯨꯟ ꯚꯤꯈ꯭ꯌꯥꯔꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯈꯤꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯋꯥꯈꯜꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯦꯠꯅꯕ ꯈꯪꯕ ꯉꯝꯂꯛꯂꯤ꯫ ꯃꯥꯅ ꯐꯦꯟꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯆꯠꯈꯤꯕꯗꯒꯤ ꯍꯨꯋꯥꯍꯨ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟ ꯌꯧꯈꯤꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯃꯈꯣꯏꯅ ꯐꯝꯂꯤꯉꯩ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯕ ꯅꯨꯄꯥ ꯑꯃꯅ "ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗꯒꯤ ꯂꯨꯆꯨꯟ ꯃꯥꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯐꯦꯟꯗ ꯅꯨꯄꯥꯗꯨ ꯀꯜꯂꯨꯅꯕ ꯍꯥꯏꯕꯗ ꯐꯦꯟꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯒ ꯇꯨꯔꯦꯜꯗ ꯆꯣꯡꯊꯈꯤꯕ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯏꯊꯛ ꯏꯄꯣꯝ ꯌꯥꯎꯅ ꯆꯦꯜꯂꯤꯕ ꯃꯈꯣꯜꯗꯨ ꯂꯨꯆꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯏꯔꯥꯛꯅꯔꯕ ꯅꯨꯄꯥꯗꯨꯅ ꯀꯥꯈꯠꯂꯛꯂꯒ "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯍꯨꯏꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯂꯤ" ꯍꯥꯏꯅ ꯂꯨꯆꯨꯟꯒꯤ ꯃꯁꯥꯗ ꯍꯦꯛ ꯃꯈꯨꯠꯅ ꯁꯣꯛꯄꯒ ꯂꯨꯆꯨꯟꯒꯤ ꯃꯃꯤꯠ ꯄꯨꯡꯎ ꯎꯈꯤ꯫ ꯃꯃꯤꯠ ꯎꯕꯗꯒꯤ ꯐꯝꯂꯝꯕꯗꯒꯤ ꯍꯔꯥꯎꯅ ꯍꯧꯒꯠꯇꯨꯅ ꯆꯣꯡꯗꯨꯅ "ꯑꯩ ꯃꯤꯠ ꯎꯔꯦ ꯂꯨꯆꯨꯟ, ꯑꯩ ꯃꯤꯠ ꯎꯔꯦ" ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯗꯨꯅ ꯉꯛꯅ "ꯅꯪꯕꯨ ꯂꯨꯆꯨꯟ ꯀꯧꯏ ꯍꯥꯏꯕ? ꯍꯣꯏ, ꯑꯩꯒꯤ ꯃꯤꯡ ꯂꯨꯆꯨꯟ꯫ ꯑꯩꯅ ꯆꯍꯤ 3 ꯈꯛꯇꯪ ꯁꯨꯔꯛꯄꯗ ꯑꯈꯥꯛ ꯑꯔꯥꯎ ꯅꯣꯡꯖꯨ ꯑꯍꯤꯡ ꯑꯃꯗ ꯏꯄꯥꯅ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤꯕꯅꯤ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ "ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯅꯄꯥꯗꯨ ꯑꯩꯅꯤ, ꯏꯄꯥ ꯀꯣꯟꯒꯦ ꯂꯥꯎ" ꯍꯥꯏꯗꯨꯅ ꯂꯨꯆꯨꯟꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯃꯤꯠ ꯎꯕꯒꯤ ꯉꯥꯏꯍꯥꯛ
ꯅꯨꯡꯉꯥꯏꯔꯨꯕꯗ ꯀꯥꯎꯊꯣꯛꯂꯨꯔꯕ ꯃꯥꯒꯤ ꯃꯔꯨꯞ ꯐꯦꯟꯕꯨ ꯎꯗꯕꯗ ꯃꯄꯥꯗ ꯍꯪꯕꯗ ꯃꯄꯥꯅ ꯅꯪꯒꯤ ꯃꯔꯨꯞꯇꯨꯗꯤ ꯑꯃꯨꯛ ꯍꯤꯡꯂꯝꯂꯔꯣꯏ, ꯏꯁꯤꯡꯒꯤ ꯀꯜꯂꯕ ꯏꯔꯩ ꯑꯃꯅ ꯆꯦꯟꯊꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯨꯆꯨꯟ ꯆꯦꯟꯈꯤꯗꯨꯅ ꯐꯦꯟꯅ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤꯕ ꯃꯐꯝꯗꯨꯗ ꯂꯦꯞꯂꯒ ꯇꯦꯡꯊꯥꯅꯥ ꯑꯣꯏꯅ ꯐꯦꯟꯕꯨ ꯀꯧꯗꯨꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯂꯝꯗꯥꯡ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯛꯂꯕ ꯂꯨꯆꯨꯟꯒꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯐꯦꯟꯕꯨ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯜꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫